Manipur Chief Minister in Biren Singh na Manipur dagi drug marufang na muthatkani haibagi pandamda war on drugs ki inisuba tangkak oina chathariba sida hanadagi Khurai Isigi mihut CAF and PD Minister Susindro na saugatuna lakpagum ngarangsu kendra sige manung channa leiba Khurai Lamlong bazar da naha anidagi Yamlaba Zolam ga konnana faduna mang takhankhre Minister Susindro ge pautak matungina Khurai Social Youth Club KS Waishina fagatlaba gulising Khurai Lamlong marifang bada mai thaduna mang takhankhibani Loinana, drug konnana faraba naha ani marilena bamiyoy singa tanaduna rehabilitation center da takhankhre haide hiramasigi matangda ngasi KS YC General Secretary TH Ibungobina fongdokibada Minister Susindro mitek makhada KS YC na war on drugs da mateng pangduna lakpane masigi manung chanba oina club asina koliba mafam oinaba Khurai Lamlong bazar dagi drug chaba naha ani fakhe makoina hairapagi matung ina Yamlaba Zolam tablet mayama malokhat pangam kibani haide mahakna makhata na fongdok Laikai Sida Makal Amatage, Lesa Sidnaba Madigion, but Tangerabadi, Akan by action Lakotani Hina Jackson Waddle Tamlakle. Emergency Minister, the war on truck Kamari Lanana, for Khurai Kenduina, the Honorable Minister Na, for the Vivi of Taki Matuna, for the Khurai Social Club Na, for the Mating Pangzabuina. Mahasa Targuina, for the High River. कोई लड़का ऐसी तो कोई पूरा सोशल की कौन बदल भी जगह तो मखल की निशा यून चिंपा कोई सीजन अब थेंगरबदी कोई क्लब ना कोई कबम थोपा कोई एक्शन लखटनी है अपनी मखादाना